ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯛꯊꯣꯡꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯛꯄ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯦꯟꯊꯣꯏꯅ ꯇꯥꯜꯂꯕ ꯐꯥꯎꯕꯗ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯅꯪꯁꯦ꯫ ꯊꯨꯅ ꯆꯠꯍꯧꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯊꯝꯕꯥꯜ ꯂꯩꯃꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯒꯨꯝꯅ ꯂꯩꯌꯨ, ꯈꯪꯉꯦꯗꯅ꯫ ꯃꯄꯨ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯤꯡꯒꯅꯨ, ꯃꯪꯐꯥꯎꯅꯗꯅ ꯇꯣꯛꯀꯅꯤ꯫ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯔꯒꯗꯕ ꯑꯩꯒꯤ ꯏꯁꯨꯅꯤ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯣꯏꯒꯨꯝꯕꯤꯅ ꯃꯍꯥꯔꯥꯅꯤ ꯐꯝꯕꯥꯜ ꯀꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯊꯥꯗꯣꯛꯎ꯫ ꯄꯥꯊꯤ ꯈꯣꯡꯊꯤꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯪꯁꯨ ꯃꯪꯂꯤꯕ꯫ ꯑꯁꯥꯒꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯕ ꯑꯁꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤꯗ꯫ ꯊꯥꯖꯒꯤ ꯃꯉꯥꯜꯕꯨ ꯀꯜꯂꯛꯂꯨꯕꯤ ꯅꯪ ꯑꯋꯥ ꯆꯩꯅꯥ ꯐꯪꯒꯅꯤ ꯈꯪꯗꯕꯁꯨ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯃꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ? ꯅꯨꯡꯉꯣꯟꯕꯤꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯀꯣꯅꯨꯡꯒꯤ ꯃꯕꯦꯝꯃ ꯁꯥꯕꯗꯤ ꯀꯔꯤ ꯃꯇꯧꯅꯣ? ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯀꯅꯥꯅꯣ? ꯀꯔꯤꯅ ꯇꯤꯛꯅ ꯑꯩꯕꯨ ꯉꯥꯡꯖꯕ ꯁꯥꯕꯅꯣ? ꯊꯝꯕꯥꯜ ꯂꯩꯃꯅ ꯍꯩ, ꯃꯆꯤꯟꯒꯁꯨ ꯈꯨꯝꯕ ꯁꯥꯔꯗꯅ꯫ ꯁꯦꯟꯊꯣꯏꯁꯦ ꯑꯩꯒꯤ ꯑꯆꯥꯟꯕ ꯆꯥꯛꯊꯣꯡꯕꯤꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯅꯪꯒꯨꯝꯕꯅ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯕ ꯅꯇꯤꯛ ꯅꯠꯇꯦ, ꯈꯪꯖꯧ꯫ ꯆꯠꯂꯣ, ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛ ꯆꯠꯂꯣ꯫ ꯑꯕꯣꯛꯁꯤ ꯃꯗꯨꯗꯗꯤ ꯇꯥꯛꯄꯤꯒꯅꯨ꯫ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯏꯗꯣꯝ ꯇꯔꯛ ꯊꯥꯞꯂꯕ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯀꯔꯝꯅ ꯆꯠꯀꯅꯤ? ꯉꯁꯤ ꯑꯍꯤꯡꯁꯤꯃꯇꯪꯗꯤ ꯂꯩꯖꯒꯦ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯀꯣꯔꯧꯍꯟꯕ ꯏꯄꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯅꯁꯨ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯆꯒꯦ꯫ ꯊꯝꯕꯥꯜ ꯂꯩꯃ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯣꯏꯕꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯇꯣꯝꯇ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯫ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯈꯟꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯕꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯩꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯔꯧꯍꯟꯕꯅ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯃꯝ ꯑꯉꯥꯜ ꯁꯤꯟꯅꯔꯝꯗꯥꯏꯗ ꯀꯣꯅꯨꯡ ꯊꯥꯗꯣꯛꯀꯗꯕ꯫ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯎꯠꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯂꯩꯃ ꯆꯠꯈꯤ꯫ ꯁꯦꯟꯊꯣꯏ ꯃꯍꯥꯛꯁꯨ ꯊꯝꯕꯥꯜ ꯂꯩꯃ ꯆꯠꯈꯤꯕꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯇꯧ ꯉꯝꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣ, ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯅ ꯅꯥꯊꯩꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯁꯦꯟꯊꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯣ ꯅꯨꯡꯉꯣꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯔꯤ꯫ ꯅꯨꯄꯥ ꯃꯥꯗꯤ ꯑꯍꯤꯡ ꯑꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯇꯨꯝꯈꯨꯜ ꯇꯥꯟꯈꯤꯕ꯫ ꯅꯨꯄꯤ ꯃꯥꯗꯤ ꯑꯍꯤꯡꯗꯨ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯕ ꯉꯝꯗꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯟꯈꯤꯗꯣ ꯑꯍꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯍꯤꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯉꯥꯟ ꯄꯨꯡꯉꯥꯟꯐꯝ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯐꯤ ꯈꯔ ꯌꯣꯝꯂꯗꯨꯅ ꯅꯨꯡꯉꯣꯟꯕꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯗꯨꯅ ꯀꯣꯅꯨꯡꯗ ꯃꯤꯠꯌꯦꯡ ꯊꯝꯂꯗꯨꯅ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯔꯛꯇ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯀꯣꯅꯨꯡ ꯅꯪꯒꯤ ꯅꯁꯥꯏꯒꯣꯟꯗ ꯁꯩꯗꯥꯡꯂꯝꯕ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯁꯥꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯪꯒꯤ ꯀꯣꯅꯨꯡ ꯅꯨꯡꯁꯤꯕꯤ ꯁꯪꯒꯥꯏ ꯑꯁꯤ ꯊꯥꯗꯣꯛꯎ꯫ ꯏꯌꯣꯝ ꯃꯥꯏꯀꯩ ꯄꯥꯡꯂꯅꯤꯗꯣ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯗꯅ ꯅꯔꯥꯜ ꯌꯥꯏꯗꯒꯤ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯥꯎꯕꯤꯒꯅꯨꯀꯣ꯫ ꯀꯣꯅꯨꯡꯒꯤꯅ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯊꯃꯣꯏꯒꯤꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ, ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯅ ꯀꯣꯟꯕ ꯃꯁꯥꯏꯒꯣꯟ, ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯤꯡꯉꯣꯜ, ꯃꯇꯝ ꯈꯔ ꯂꯩꯁꯥ ꯇꯝꯖꯕ ꯐꯪꯖꯕ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯈꯟꯖꯕꯅꯤꯗꯣ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯈꯨꯌꯨꯝ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ, ꯋꯥꯔꯧꯕꯁꯨ ꯂꯩꯖꯗꯦ꯫ ꯅꯆꯥ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯗꯣ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯣꯜꯂꯤꯕ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯅ ꯅꯁꯨ ꯆꯠꯆꯔꯒꯦ ꯂꯥꯏꯔꯕ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯌꯨꯛ ꯀꯦꯟꯗꯥ ꯑꯉꯟꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯕꯒꯤ ꯃꯍꯩ ꯃꯍꯩ ꯂꯥꯡꯅꯔꯤ꯫ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯁꯨ ꯃꯕꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯖꯩ, ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯏꯅꯐꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯅ ꯏꯜꯂꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯅꯤ ꯈꯟꯕꯅꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯇꯧꯕꯨ ꯎꯕꯗ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯣꯏꯃꯨꯅ ꯍꯪꯂꯛꯏ꯫ ꯑꯍꯟ ꯀꯣꯅꯨꯡꯒꯤ ꯅꯍꯥ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯦ, ꯍꯟꯗꯛꯇꯤ ꯃꯈꯦ ꯌꯥꯝꯅ ꯂꯥꯡꯅꯔꯦꯗ꯫ ꯆꯥꯛꯊꯣꯡꯕꯤ ꯃꯁꯛ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯅꯧꯅ ꯂꯥꯛꯄ ꯑꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯔꯤꯌꯦ ꯐꯅꯗ꯫ ꯃꯈꯣꯏꯅꯒ ꯏꯔꯥꯡ ꯃꯤꯆꯤꯇꯦꯟ ꯀꯥꯞꯅꯕꯁꯤ ꯎꯕꯗꯅꯦ ꯄꯥꯈꯪ ꯑꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯌꯦꯡꯂꯒ ꯋꯥꯈꯜ ꯅꯧꯊꯣꯛꯂꯤꯕꯅꯤ꯫
ꯀꯔꯝꯕ ꯂꯝ ꯍꯦꯟꯕ ꯄꯥꯈꯪꯁꯤꯡꯅꯣꯅꯦ ꯋꯥꯔꯛꯍꯧꯗꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯃꯊꯧ ꯐꯖꯅ ꯇꯧꯗ꯭ꯔꯕꯅꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯍꯦꯛ ꯀꯥꯎꯕ ꯃꯥꯜꯂꯤ ꯈꯪꯗꯦꯗ ꯃꯖꯥ ꯏꯕꯨꯡ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯅꯒ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯆꯥꯛ ꯆꯥꯕ ꯆꯪꯕꯁꯤꯗꯅꯤ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯨꯋꯥꯡ ꯁꯅꯥꯅ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯤꯟꯗꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯥ ꯈꯛꯇꯪ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯂꯩꯕꯒꯤ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯀꯥꯟꯁꯤꯗ ꯆꯥꯛꯈꯨꯝ ꯑꯃꯨꯛ ꯄꯥꯟꯅꯕꯤꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯀꯣꯅꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯔ ꯀꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯂꯥꯡꯂꯤꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯅꯕ ꯁꯤꯟꯗꯗꯨꯅ ꯆꯥꯛꯈꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯣꯏꯕ ꯇꯥꯔꯦꯅꯦ ꯃꯖꯥ ꯏꯕꯨꯡ ꯆꯥꯛꯈꯨꯝꯁꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯆꯥꯅꯅꯕ ꯁꯤꯟ ꯂꯥꯡꯂꯤꯕ ꯃꯐꯝ ꯑꯗꯣ ꯀꯌꯥꯗ ꯐꯖꯅ ꯁꯤꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯟꯕ ꯇꯉꯥꯏ ꯐꯗꯕꯅꯤ ꯃꯔꯩꯒ ꯌꯦꯠꯆꯔꯔꯣꯏꯗ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯁꯤꯗꯣ ꯃꯖꯥ ꯏꯕꯨꯡ ꯄꯥꯈꯠꯆꯔꯤꯕꯅꯤ ꯃꯥꯒꯤ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯖꯥ ꯏꯕꯨꯡ ꯅꯤꯡꯉꯥꯏ ꯆꯥꯎꯗꯨ ꯂꯥꯛꯂꯝꯃꯤ ꯆꯥꯛꯊꯣꯡꯐꯝ ꯑꯗꯣꯝꯗ ꯆꯥꯛꯊꯣꯡꯕꯤ ꯆꯥꯛꯊꯣꯡꯕ ꯀꯌꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯝꯃꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯊꯤꯔꯛꯏ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩꯗ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡ ꯂꯥꯛꯀꯗꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯤꯡ ꯑꯗꯣ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯀꯗꯕ ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯊꯥꯡ ꯂꯥꯛꯂꯤ ꯐꯝꯕꯥꯜ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯛꯏ ꯊꯧꯔꯥꯡꯂꯒꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎꯗꯝꯕꯤꯔꯨꯔꯣ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯗꯣ ꯃꯖꯥ ꯏꯕꯨꯡ ꯁꯣꯝꯗꯅ ꯑꯍꯤꯡ ꯀꯒꯂꯥ ꯑꯃ ꯐꯥꯎꯕ ꯃꯤꯠ ꯎꯏꯁꯤꯟꯗꯅ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯄꯅ ꯅꯨꯄꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯃꯈꯩ ꯐꯪꯅ ꯋꯥꯔꯦꯗꯣ ꯆꯣꯛꯊꯕꯅ ꯍꯦꯟꯃꯟꯕꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯄ ꯃꯁꯥ ꯐꯔꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ ꯀꯪꯂꯩ ꯉꯥꯟꯕꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒ ꯅꯨꯖꯥ ꯑꯃ ꯂꯝꯕꯤ ꯃꯌꯥꯏ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯣꯏꯔꯦꯡꯅ ꯏꯌꯥꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯕ ꯃꯥꯜꯂꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯥꯏꯀꯠꯅꯍꯧꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯜꯍꯧꯕꯅ ꯐꯒꯅꯤꯗꯣ ꯀꯪꯂꯩꯉꯥꯟꯕ ꯃꯍꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇ ꯍꯥꯞꯂꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯤꯍꯨꯜ ꯌꯦꯡꯂꯝꯃꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯖꯅ ꯄꯣꯊꯥꯗꯕꯅ ꯃꯁꯥ ꯑꯁꯤ ꯋꯥꯗꯨꯅ ꯋꯥꯈꯜ ꯃꯥꯡꯕꯅꯤ ꯃꯤꯍꯨꯜ ꯐꯖꯅ ꯐꯪ ꯀꯩꯁꯨ ꯇꯧ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯐꯖꯅ ꯄꯣꯊꯥꯍꯜꯂꯒ ꯐꯒꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯁꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯀꯔꯝꯅ ꯊꯦꯡꯅꯔꯛꯂꯤꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯏꯅꯥꯎ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯟꯐꯝ ꯑꯃ ꯆꯠꯆꯔꯨꯕꯅꯤ ꯃꯗꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯋꯥꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯄꯅꯤ ꯐꯔꯦ ꯃꯇꯥꯡ ꯆꯥꯅ ꯄꯨꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯀꯅꯥꯅꯣ ꯀꯔꯤ ꯂꯝꯂꯦꯟꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯟꯗꯦꯗꯣ ꯑꯃꯨꯛꯇꯕꯨ ꯎꯈꯤꯗ꯭ꯔꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯃꯔꯤ ꯃꯈꯣꯡ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯄꯤ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯗꯣ ꯁꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯍꯧꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦꯗꯣ ꯂꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯨ ꯂꯨꯋꯥꯡ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯗꯨꯅ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦꯗꯣ ꯊꯧꯔꯝ ꯇꯪꯈꯥꯏ ꯆꯠꯂꯛꯂꯦꯗꯣ ꯃꯍꯩ ꯆꯥꯕ ꯊꯛꯄ ꯂꯥꯡꯅꯔꯤ ꯖꯒꯣꯏ ꯌꯦꯡꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯁꯨ ꯌꯥꯎꯔꯤꯗꯣ ꯀꯣꯅꯨꯡꯗ ꯂꯥꯛꯂꯕꯅꯤꯅ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯆꯦꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯇꯝ ꯈꯔ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯦꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕ ꯄꯣꯛꯆꯈꯤꯕꯅꯤ ꯖꯒꯣꯏ ꯑꯗꯨꯕꯨ ꯂꯣꯏꯍꯟꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕꯅꯤ ꯂꯨꯋꯥꯡ ꯁꯅꯥ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯖꯅꯤꯡꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯎꯕ ꯀꯧꯕ ꯂꯩꯇꯦ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯅ ꯊꯣꯛꯄꯁꯨ ꯌꯥꯔꯝꯗ꯭ꯔꯦꯗꯣ ꯋꯥꯅ ꯈꯪꯖꯕꯅꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯗꯨꯅ ꯂꯩꯊꯣꯔꯛꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯍꯪꯂꯛꯏ ꯈꯣꯏꯃꯨꯗ ꯈꯣꯏꯃꯨ ꯅꯨꯡꯉꯣꯟꯕꯤꯗꯣ ꯎꯗꯦ ꯉꯁꯤꯗꯤ ꯊꯕꯛꯀ ꯌꯥꯝꯅ ꯆꯤꯜꯂꯕ ꯖꯥꯠꯂꯥ ꯊꯕꯛ ꯈꯖꯤꯛ ꯆꯤꯟꯕꯒꯤ ꯂꯩꯊꯣꯔꯛꯄ ꯁꯪꯂꯝꯒꯗꯕ ꯃꯥꯟꯗꯦꯗꯣ ꯃꯆꯥ ꯏꯕꯨꯡ ꯑꯗꯨꯒ ꯃꯐꯝ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯄꯤ ꯃꯥꯅ ꯆꯪꯂꯛꯂꯣꯏꯗꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏ ꯆꯥꯛꯊꯣꯡꯕꯤ ꯃꯌꯥꯝꯁꯨ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯅꯅꯕ ꯄꯥꯎꯗꯝ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡ ꯈꯣꯏꯃꯨꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎꯊꯥꯡꯅꯍꯜꯂꯨꯔꯕ ꯃꯇꯨꯡꯗ ꯆꯥꯛꯊꯣꯡꯕꯤ ꯈꯨꯗꯤꯡꯃꯛ ꯀꯨꯝꯍꯩ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯤꯗꯣ ꯆꯥꯛꯊꯣꯡꯕ ꯅꯨꯄꯥ ꯃꯈꯩꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯍꯧꯔꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯛꯄꯗ ꯎꯔꯝꯗꯦ ꯅꯨꯄꯤ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯥꯁꯣꯟ ꯄꯤꯛꯅ
Luwang sanana. Nupi madi ude kadai da lekrabazan. Khoimo. Chakthongbima Maharani Oirakpa ningol mahakti yaurakti. Nahak chatuna amuktang yenglucho haibabu. Ahimakna chatpadudi. Mayam mangsida phajadredo. Phagani majaibung. Khoimu ngahak chatuna yengluido nungonbi mahakbu leibra haina adubu. Chakthongbi kanaso nupi mabu khangye hairakpa yauramde. Khangde haina khudingmakna paudam laklabada. Khoimu masu karino haiba wakhalama khalami. Majaibungo mahakta pau adu kangthoklagi khanduna lakledo. Majaibungo. Ichal nungonbi do leihaude. Kadomda chatkrabano haiba khangde. Loina su haire. Hangba yabasu hangjaruri. Luwang sanana. Kari. Leihaude haiba. Mahakti kadai da chatkraba. Adudi mafam khara chatuna yengsalusi. Masu nupana haugatuna thokige taubada maboksina hairaklami. Tambalai mana. Iboki luwang sana thauram tangkhai chalakadauri. Kadai da thoke taubano isubo. Laibak ningthau machado. Hauna khangde haina khibado. Ibokti pamde ko iboki luwang sana. Aboksi. Nasu aigi phamungka da amukta changuge tauban. Fizol se siningli. Humang sobana setpa nungaitri. Yamna thona maklakchagi. Tambalai mana. Khoimuga chapminaru kuirakpa yaroi ko maruoiba wafam amasu haigadaba leiribani. Phagani aboksi. Aboksi gi nayathang ikok thakta hapchagi. Asi hairamlaga luwang sana nupi magi khongul lirai. Tanja chana senthoi maga hek thengnari. Aduga mabok Tambalai manasu masunupa luwang sanabu senanaba lonami thadoktuna senahali. Senthoi karigumba amata hangi. Nungonbi ngasigi thauramasi yaudribasibu mahakadai chakki. Nangbu khangra. Majaibungo nanaidi khangjadedo. Ngasai makhai pujari oiduna chakhumda changjarui thoklakpa pangkoi kuidri. Nakhoidaga kari kari wa hairamba lege. Khanglabadi lotana haido. Karigi damakta majaibungo da oidaba ngangluni. Majaibungo asengba khangjadabani. Khangdre hairabanina majaibungo hananaba tawsido. Lengdana konungi kumhai yaubiyudo nanai aiha konungi akoibase yengjahangedo. Pakhatpigan mipaibigan. Karigi oirabano majaibungo amadi ibung khoimuna Chakthongbina ngonbi thibiribadubo. Mahakna kari taurambagino. Kari su soiba leiteda karigumba aruba thaba khara mangonda sinakhibani. Masi mahakna leiba udaba asida mipainaraga thirakliban. Fare fare. Nakhoisu na thau tawja. Aikhoisu kumhai mafam panglagi. Ngaihaki matungda senthoina lona chatuna mabokse Tambalai mada tamnari. Majaibungo na nungonbi mabu thiraklami. Aboksi. Khanglaklabadi kamdongni aidi mipaibana loiri. Karigi pakhatkani pakhatkan aboksina phananaba khudingmak singani. Nupi magi ga da phawa changduna thiraklabadi kamdongni. Mipaiganu. Kumai tawpham asidagi mikup ama phawa thoktanaba aboksina singani. Luwang sana mahakna phana kuina hanjilaktraba aduda Tambalai mahakna luwang sana mahakpu kumai tawphamda changlaknaba pauthangkhre. Aduga nupa madi laklami. Mabu pokpi pale mamagi saduna thamliba phura adugi manakta laktuna wakhal munna tawjari. Luwang sanana. Mafam kadaida leikhrabano. Nupi mabu. Ngasi korong nongmadi phangdre. Ima karigi tumina leplibano. Takpi. Nachada lamdam kaida chatkrab. Majaibungo. Aidi chingnaba amabu leiri. Karibano nangna chingnariba. Ngasai Chakthongbi senthoida wahang hangba matamda senthoi magi maithongda tahoriba pakhatpagi mami ado aidi yamna jingnajai aduga kasu makoi ani thangnana leiminaba karigumba kharadi khanglamgani haibase aigi thajabani aishu khanbani ipa pakhatna khumlokpa magi pakhum aduna isada langtaknaba amadi phawhankibani adudi majaibungo sum Wado haiba loidringaida tanja aduda lanmi ama lakladuna pautamlakre. Majaibungo bu konungi kumhai tawphamda lengbiraknanaba aboksi amadi iningthawna pautambirai. Nungsalase. Luwang sana konungi kumhai tawriba mafam aduda lakle. Luwang sana lakpa ubada mapa ningthawna haraumama minok tamlami. Diliba miyam adu tananaba hairai. Aigi isu sana luwang sana lakle. Leibak miyam khangnanaba lauthoklase. Lanmi amana. Thauramasibu mapung phahanbini haiduna lengbirakliba mipung khudingmakpu thagatpa phongdokjari loinana mafam asida tinbiriba miyam khudingmakta yamna nungaiba paudam amakhak tamjage
ꯃꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥꯒ ꯃꯥꯏꯕꯨꯡꯉꯣꯒꯤ ꯏꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯁꯅꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯆꯪꯈꯣꯟꯕꯤꯒ ꯄꯤꯛꯂꯤꯉꯩꯗ ꯏꯅꯤꯡꯊꯧ ꯑꯅꯤꯅ ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯛꯂꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯕꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯖꯔꯤ ꯀꯣꯅꯨꯡꯒꯤ ꯄꯨꯡꯖꯥꯎꯗꯨ ꯌꯩꯗꯨꯅ ꯍꯔꯥꯎꯕꯗꯨ ꯐꯣꯡꯗꯣꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡ ꯁꯅꯥ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯇꯃ ꯊꯃꯣꯏꯗ ꯀꯞꯆꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯁꯤꯟꯅꯔꯕꯁꯨ ꯃꯕꯣꯛꯁꯤ ꯊꯝꯕꯥꯜꯂꯩꯃꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯜꯂꯕꯗꯤ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥ ꯂꯨꯋꯥꯡ ꯁꯅꯥꯅ ꯌꯥꯗꯕ ꯉꯝꯂꯔꯣꯏ ꯈꯟꯕꯅ ꯁꯤꯜꯂꯛꯄꯅꯤ ꯃꯁꯨ ꯅꯨꯄꯥ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯈꯤꯕ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯨ ꯃꯆꯦꯕꯨ ꯎꯅꯤꯡꯕꯅ ꯖꯒꯣꯏ ꯂꯣꯏꯔꯒ ꯊꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯗ꯭ꯔꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯁꯦꯟꯊꯣꯏ ꯃꯍꯥꯛꯁꯨ ꯅꯤꯡꯕ ꯀꯥꯏꯖꯔꯦꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯄꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯔꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝꯃꯒ ꯆꯥꯔꯧ ꯃꯧꯔꯧꯅꯔꯅꯤ ꯇꯥꯕꯗ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯖꯔꯦꯗꯣ ꯃꯍꯥꯛꯅ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯀꯌꯥ ꯀꯥꯏꯔꯕꯗ ꯁꯦꯟꯊꯣꯏ ꯅꯨꯡꯉꯣꯟꯕꯤ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯏ ꯁꯣꯝꯗ ꯅꯨꯡꯉꯣꯟꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯈꯤ ꯅꯨꯡꯉꯣꯟꯕꯤꯅ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ ꯏꯆꯟ ꯄꯥꯈꯠꯀꯅꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯅꯨꯡꯉꯣꯟꯕꯤꯅ ꯏꯕꯨꯡ ꯃꯥꯟꯕ ꯅꯍꯥꯛꯄꯨ ꯀꯅꯥ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯣ ꯅꯨꯄꯤ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯄ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯎꯗꯝꯂꯦꯗꯣ ꯄꯥ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯁꯣꯟꯖꯔꯤ ꯅꯨꯡꯉꯣꯟꯕꯤꯅ ꯑꯆꯨꯝꯕꯅꯤ ꯊꯤꯛ ꯅꯦꯝꯂꯕ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤꯗꯤ ꯆꯩꯅꯥ ꯑꯁꯤ ꯐꯪꯕꯅꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯂꯕ ꯃꯆꯥ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤ ꯑꯩꯁꯦ ꯂꯝꯍꯦꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏ ꯑꯁꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯏꯀꯣꯛ ꯑꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯋꯥꯈꯜ ꯀꯅꯥꯅꯁꯨ ꯀꯥꯎꯍꯟꯕ ꯉꯝꯂꯔꯣꯏ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯖꯕꯁꯨ ꯃꯐꯠꯇꯦ ꯏꯆꯟ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯒꯅꯤ ꯑꯗꯨꯝꯅ ꯅꯪꯅ ꯁꯣꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯆꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯤ ꯀꯅꯥꯒꯤ ꯑꯗꯨꯃꯛ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ ꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯑꯣꯏ ꯃꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯄꯨ ꯑꯣꯏꯔꯕꯁꯨ ꯑꯣꯟꯈꯤꯒꯅꯤ ꯑꯣꯟꯈ꯭ꯔꯁꯅꯨ ꯃꯍꯥꯛꯅ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯂꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯥꯏ ꯈꯨꯅꯅꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯔꯦꯗꯣ ꯏꯕꯨꯡ ꯃꯥꯟꯕ ꯇꯨꯁꯟꯕꯤ ꯅꯆꯜꯅ ꯀꯔꯤ ꯏꯇꯤꯛꯅ ꯀꯣꯅꯨꯡꯒꯤ ꯑꯁꯥ ꯇꯧꯔꯨꯒꯅꯤ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯈꯨꯗꯤꯡꯅꯗꯤ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕ ꯀꯞꯂꯒꯅꯨ ꯏꯆꯟ ꯅꯪꯅ ꯀꯞꯄ ꯎꯕꯗ ꯅꯕꯨꯡ ꯑꯩꯍꯥꯛꯇꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏꯗꯣ ꯁꯤꯟꯊꯒꯅꯨ ꯄꯤꯔꯥꯡ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯀꯅꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯔ ꯀꯪꯂꯩ ꯉꯥꯟꯕ ꯍꯨꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯦꯗꯣ ꯃꯍꯥꯛꯅ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯀꯪꯈꯠꯂꯛꯄꯒ ꯅꯨꯄꯤ ꯃꯥꯒꯤ ꯁꯪꯒꯥꯏ ꯌꯧꯅ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯗꯨ ꯅꯨꯄꯥ ꯃꯍꯥꯛꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯁꯣꯝꯗ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯄꯥꯎꯗꯝꯖꯩ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯀꯣꯅꯨꯡꯗ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯑꯩꯅ ꯖꯒꯣꯏ ꯂꯣꯏꯔꯒ ꯆꯥꯛꯊꯣꯡꯕꯤ ꯃꯌꯥꯝ ꯃꯔꯛꯇ ꯏꯆꯦꯕꯨ ꯍꯪꯖꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯗꯤꯡ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯍꯧꯏ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯁꯤꯜ ꯂꯥꯡꯏ ꯃꯗꯨꯒꯤ ꯃꯔꯛꯇ ꯏꯆꯦꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯅ ꯏꯆꯦꯗꯣ ꯊꯦꯡꯅꯕ ꯐꯪꯂꯛꯇ꯭ꯔꯦ ꯑꯗꯨꯅꯤ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯍꯦꯛ ꯂꯥꯛꯄꯗꯗꯤꯅꯦ ꯃꯈꯣꯏ ꯆꯥꯛꯊꯣꯡꯕꯤꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤꯕꯅꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤꯗꯣ ꯑꯗꯨꯕꯨꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯎꯅꯔꯨꯕ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯎꯅꯔꯨꯁꯤ ꯍꯟꯗꯛ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯉꯥꯟ ꯆꯥꯗ
ꯏꯆꯥꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ ꯑꯋꯥꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯈꯣꯟꯖꯦꯜꯇꯅꯤ ꯇꯥꯔꯤꯕ ꯃꯃꯥ ꯃꯀꯨꯃꯪ ꯑꯣꯏꯔꯝꯒꯅꯤꯗ ꯃꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ ꯑꯃꯨꯛꯇꯪꯗꯤ ꯆꯠꯇꯨꯅ ꯏꯆꯥꯗꯣ ꯎꯅꯔꯨꯁꯤ ꯑꯩꯁꯨ ꯎꯅꯅꯤ ꯏꯆꯥꯗꯣ ꯀꯝꯗꯧꯅ ꯂꯩꯔꯤ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯎꯅꯤꯡꯉꯝꯒꯅꯤꯗ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯂꯦꯞꯂꯁꯤ ꯏꯄꯜ ꯈꯣꯒꯦꯟꯗꯁꯨ ꯋꯥꯐꯝ ꯑꯁꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯧꯗꯣꯛꯄꯤꯔꯣ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯏꯆꯦ ꯎꯅꯕ ꯆꯠꯄꯗꯣ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠꯅꯤ ꯆꯤꯡꯂꯦꯟ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯀꯣꯅꯨꯡꯗ ꯃꯆꯥꯅꯨꯄꯤ ꯅꯨꯡꯉꯣꯟꯕꯤꯕꯨ ꯎꯅꯕ ꯆꯠꯅꯅꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯨꯅꯨꯗ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯏꯄꯜꯁꯨ ꯌꯥꯎꯒꯅꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯜ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯊꯕꯥꯜ ꯑꯐꯕ ꯑꯃꯗ ꯃꯃꯥꯒ ꯇꯥꯟꯅꯔꯒ ꯍꯟꯗꯛꯀꯤ ꯆꯌꯣꯜ ꯑꯁꯤꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡꯖꯔꯒꯦ ꯐꯔꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤꯗ ꯏꯄꯜꯁꯨ ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯔꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯋꯥ ꯈꯔꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒ ꯇꯥꯟꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ ꯏꯁꯨ ꯅꯨꯡꯉꯣꯟꯕꯤ ꯎꯅꯕ ꯆꯠꯄ ꯑꯁꯤꯒ ꯍꯣꯏ ꯏꯄꯜ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯅꯨꯄꯤ ꯃꯥꯕꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯤꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯂꯨꯋꯥꯡ ꯁꯅꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯨꯒꯤ ꯃꯇꯧꯗ ꯃꯕꯣꯛ ꯊꯝꯕꯥꯜꯂꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯊꯤꯒꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯁꯔꯨꯛ ꯀꯣꯅꯨꯡꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯀꯣꯅꯨꯡꯒꯤ ꯑꯐꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯆꯥꯛꯊꯣꯡꯕꯤꯗꯨꯃ ꯂꯩꯇ꯭ꯔꯕꯁꯨ ꯆꯥꯛꯊꯣꯡꯕꯤ ꯀꯌꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯊꯧ ꯑꯃꯒꯨꯝꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯤꯔꯤꯕ ꯑꯕꯣꯛꯀꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯂꯤꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯕꯣꯛꯅ ꯎꯕ ꯐꯪꯏ ꯑꯗꯨꯕꯨ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯀꯩꯗꯧꯅꯨꯡꯗ ꯃꯪꯐꯥꯎꯅꯕ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯦ ꯀꯥꯏꯍꯟꯒꯦ ꯍꯥꯏꯅ ꯅꯪꯅ ꯈꯟꯒꯅꯨ ꯅꯨꯄꯤ ꯃꯥꯕꯨ ꯊꯤꯕ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯂꯦꯞꯀꯗꯕꯅꯤ ꯑꯕꯣꯛ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯅꯁꯨꯒꯤ ꯄꯥꯏ ꯃꯈꯩꯅ ꯈꯣꯏꯗꯥꯖꯔꯨꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯕꯗꯤ ꯅꯁꯨ ꯉꯝꯂꯣꯏꯗ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯁꯦꯕꯥꯔꯤ ꯑꯣꯏꯒꯦꯔꯥ ꯂꯥꯟꯃꯤ ꯑꯣꯏꯒꯦꯔꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗ ꯀꯣꯅꯨꯡꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯌꯥꯝꯅ ꯆꯥꯎꯏ ꯃꯤ ꯑꯃꯒꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯁꯦ ꯅꯁꯨ ꯌꯥꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯃꯃꯜ ꯂꯩꯇꯅ ꯈꯜꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯕꯣꯛꯁꯤ ꯅꯁꯨꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯁꯨ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯦꯞꯆꯈꯤꯔꯣꯏ ꯑꯩꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯁꯤꯅ ꯋꯥꯔꯛꯇꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯊꯤꯈꯤꯕꯅꯤ ꯑꯕꯣꯛꯀꯤ ꯂꯨꯋꯥꯡ ꯁꯅꯥ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤ ꯈꯪꯂꯦ ꯅꯨꯄꯤ ꯃꯥꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝ ꯃꯕꯣꯛ ꯊꯝꯕꯥꯜꯂꯩꯃꯅ ꯅꯨꯄꯤ ꯃꯥꯕꯨ ꯂꯨꯋꯥꯡ ꯁꯅꯥ ꯃꯥꯒꯤ ꯂꯩꯃ ꯑꯣꯏꯍꯟꯗꯨꯅ ꯂꯩꯕ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈꯤ ꯀꯣꯅꯨꯡ ꯆꯪꯂꯛꯐꯝꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯨꯄꯤ ꯃꯍꯥꯛꯅ ꯉꯥ ꯁꯥꯟꯅꯕ ꯍꯦꯛ ꯌꯦꯡꯖꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡ ꯈꯪꯕ ꯈꯣꯏꯃꯨꯅ ꯃꯍꯥꯛꯀꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯏꯆꯟ ꯅꯨꯡꯉꯣꯟꯕꯤ ꯀꯗꯥꯏꯗꯁꯨ ꯆꯠꯂꯝꯃꯤ ꯃꯥꯒꯤ ꯈꯨꯜꯗ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯅꯨꯡꯉꯣꯟꯕꯤ ꯍꯣꯏꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ ꯅꯅꯥꯏ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯏꯄꯜ ꯈꯣꯒꯦꯟ ꯀꯣꯅꯨꯡꯗ ꯀꯥꯔꯛꯅꯕ ꯄꯥꯎꯊꯥꯡꯅꯕ ꯁꯤꯜꯂꯛꯈꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯣ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯔꯗ꯭ꯔꯥ ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯤ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯇꯝꯗꯅ ꯃꯍꯥꯛ ꯀꯅꯥꯗ ꯇꯝꯂꯝꯒꯅꯤ ꯑꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯤꯕ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅꯁꯨ ꯆꯠꯈ꯭ꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯕꯤꯔꯤꯕꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯊꯤꯕ ꯀꯔꯤꯒꯤ ꯐꯪꯒꯅꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯀꯦ ꯍꯥꯏꯅ ꯆꯠꯂꯕꯗ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯂꯝꯒꯅꯤ ꯂꯥꯞꯂꯤꯕ ꯂꯝꯂꯦꯟ ꯂꯝꯗꯝꯗꯅꯤ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯅ ꯑꯅꯛꯄ ꯈꯨꯜ ꯈꯔ ꯑꯁꯤꯗꯁꯨ
ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯊꯤꯗꯣꯛꯂꯨꯕꯅ ꯆꯨꯝꯃꯤꯗ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯉꯔꯥꯡ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯣꯡꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯗꯨꯒꯤꯁꯨ ꯈꯜꯂꯤꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯏ ꯁꯣꯛꯂꯛꯀꯅꯤ ꯈꯟꯗꯨꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤꯕꯅꯤ ꯍꯣꯡꯅ ꯊꯤꯕꯗꯤ ꯌꯥꯔꯣꯏꯗꯕꯅ ꯂꯣꯟꯅ ꯊꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯏꯃꯨ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯪꯅ ꯐꯅꯅꯕ ꯁꯤꯜꯂꯨ ꯑꯩ ꯀꯣꯅꯨꯡꯒꯤ ꯑꯕꯣꯛꯁꯤꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯁꯥꯎꯕ ꯂꯩꯕꯗ ꯑꯅꯥꯕ ꯍꯧꯕꯅ ꯑꯀꯟꯕ ꯊꯕꯛꯁꯨ ꯇꯧꯅꯤꯡꯗꯦꯗ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯗꯣꯝꯗ ꯊꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯗꯣꯛ ꯑꯃꯗ ꯑꯁꯨꯝꯅ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯀꯌꯥꯗꯤ ꯄꯥꯏꯈꯠꯀꯅꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯅꯅꯥꯏ ꯑꯀꯣꯏꯕ ꯂꯝꯂꯦꯟ ꯂꯝꯗꯝ ꯈꯔꯗ ꯂꯣꯟꯅ ꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯂꯧꯍꯟꯖꯒꯦꯗ ꯄꯟꯊꯕ ꯆꯨꯝꯗꯦ ꯈꯟꯖꯩ ꯈꯣꯡꯁꯥꯟꯖꯔꯒꯦ ꯅꯅꯥꯏ ꯑꯆꯨꯝꯕꯅꯤ ꯊꯕꯛ ꯑꯗꯨ ꯊꯨꯖꯤꯜꯂꯣꯗ ꯈꯣꯏꯃꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈ꯭ꯔꯦꯗꯣ ꯂꯨꯋꯥꯡ ꯁꯅꯥꯅ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯟꯃꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯎꯕꯗ ꯁꯦꯟꯊꯣꯏ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯧꯒꯜꯂꯣꯟ ꯑꯃ ꯎꯠꯂꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯖꯩ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯨ ꯈꯪꯖꯔꯤ ꯃꯁꯤ ꯄꯨꯝꯕ ꯎꯔꯨꯔꯒ ꯑꯩꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯤ ꯅꯨꯡꯉꯣꯟꯕꯤ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇꯦ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯍꯤꯡ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯣꯟꯕꯤ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯗꯣ ꯑꯕꯣꯛꯁꯤꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯗꯒꯤ ꯂꯣꯟꯅ ꯌꯦꯡꯈꯤ ꯃꯗꯨꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯅꯨꯡꯉꯣꯟꯕꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯈꯪꯈꯤ ꯃꯗꯨꯗꯒꯤ ꯑꯕꯣꯛꯁꯤꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯉꯥꯡꯈꯤ ꯆꯩꯈꯤ ꯑꯩ ꯐꯥꯎꯕ ꯌꯥꯎꯅ ꯆꯩꯕꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯨꯡꯉꯣꯟꯕꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯈꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯑꯕꯣꯛꯁꯤꯗ ꯇꯝꯕꯗꯒꯤ ꯈꯪꯈꯤꯕ ꯉꯥꯛꯇꯅꯤ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯅꯥꯏ ꯂꯥꯟꯖꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯕꯣꯛꯁꯤꯗ ꯇꯥꯛꯊꯣꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯤꯔꯥꯡꯅ ꯄꯤꯖꯔꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯔꯛꯈꯤ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯕ ꯎꯕꯗ ꯀꯜꯂꯛꯄ ꯐꯥꯎꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯋꯥꯔꯤ ꯈꯨꯗꯤꯡ ꯑꯕꯣꯛꯁꯤꯗ ꯇꯝꯈꯤꯕꯅꯤ ꯏꯔꯥꯜꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯗ ꯋꯥꯔꯧꯕ ꯂꯩꯖꯔꯣꯏꯗ ꯗꯟꯗꯤ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯠꯆꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯈꯛꯇꯅ ꯂꯩꯃ ꯐꯝꯕꯥꯜ ꯂꯥꯡꯍꯟꯒꯅꯤꯗꯣ ꯅꯪꯅ ꯌꯥꯝꯅ ꯊꯤꯟꯊꯗꯅ ꯄꯥꯎꯗꯝꯂꯛꯄꯒꯤꯗꯃꯛꯇꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯑꯕꯣꯛꯁꯤꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛ ꯈꯨꯝꯒꯗꯕꯅꯤ ꯏꯀꯣꯛꯊꯛꯇ ꯅꯌꯥ ꯊꯪꯕꯨ ꯍꯥꯞꯆꯔꯤꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯅꯪꯅ ꯈꯪꯂꯕꯗꯤ ꯍꯥꯏꯌꯨ ꯃꯗꯨꯃꯗꯤ ꯅꯅꯥꯏ ꯈꯪꯖꯗ꯭ꯔꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯣꯡꯖꯥꯎ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯗ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯅꯨꯄꯤ ꯑꯃ ꯐꯤꯔꯨꯛ ꯐꯤꯔꯥꯡ ꯀꯨꯞꯇꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯕ ꯎꯍꯧꯏ ꯍꯥꯏꯅ ꯇꯝꯂꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯑꯋꯥꯡ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯂꯝꯂꯦꯟ ꯂꯝꯗꯝ ꯈꯨꯗꯤꯡꯗ ꯊꯤꯕ ꯍꯧꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗ ꯅꯨꯡꯉꯣꯟꯕꯤ ꯃꯥꯕꯨ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯅꯕꯅꯤ ꯋꯥꯈꯜ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯪꯂꯩ ꯉꯥꯟꯕ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯄꯤꯛꯇꯛꯅ ꯌꯥꯝꯅ ꯏꯪꯅ ꯐꯖꯕꯅꯤ ꯐꯖꯩ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯊꯜꯂꯕ ꯃꯐꯝꯅꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯄꯦꯟꯖꯩꯗ ꯑꯗꯨꯕꯨ ꯏꯕꯨꯡꯗ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯖꯅꯤꯡꯕꯅꯤ ꯀꯔꯤ ꯋꯥꯍꯪ ꯏꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯁꯦ ꯀꯅꯥꯅꯣ ꯏꯆꯟꯗꯤ ꯑꯔꯨꯕ ꯋꯥꯍꯪꯒ ꯌꯥꯝꯅ ꯍꯪꯕ ꯍꯩꯅ ꯑꯩꯒꯤꯁꯨ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛꯇꯒꯤ ꯇꯥꯝꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯂꯧꯅꯝꯕꯤꯔꯒ ꯈꯥꯉꯨꯊꯛꯇ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯐꯠꯇ꯭ꯔꯕ ꯁꯔꯥꯛ ꯇꯝꯕꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤ ꯂꯥꯂꯣꯡ ꯌꯥꯠꯄ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯈꯣꯏꯗ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤꯕꯅꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯕꯨꯁꯨ
ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨꯁꯨ ꯏꯆꯜꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯅꯥꯕ ꯑꯣꯏꯈꯤꯗꯨꯅ ꯀꯨꯏꯔꯤ ꯃꯇꯝ ꯁꯥꯡꯂꯦ ꯂꯩꯔꯛꯂꯤꯕ꯫ ꯏꯕꯨꯡ, ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡ, ꯐꯠꯇ꯭ꯔꯕ ꯁꯥꯔꯝꯆꯠ ꯆꯠꯄ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯀꯗꯕ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯐꯠꯇ꯭ꯔꯕ ꯃꯤ ꯐꯠꯇꯅ ꯑꯩꯒꯤ ꯏꯆꯜꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯟꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯕꯨꯡ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯍꯥꯏꯕ? ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯂꯩꯇꯦ, ꯃꯤꯔꯣꯠ ꯑꯣꯏꯅ ꯈꯨꯜ ꯑꯃꯗ ꯂꯩꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯀꯨꯞꯅ ꯁꯦꯟꯅꯕꯅꯤ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯀꯨꯏꯅ ꯊꯝꯕ ꯐꯠꯇꯦ꯫ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒ ꯑꯩꯒꯤ ꯏꯆꯜꯒꯤ ꯂꯃꯟ ꯈꯨꯝꯕ ꯁꯛꯀꯅꯤꯗꯣ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥꯇꯃꯛ ꯈꯪꯖꯩ꯫ ꯃꯗꯨ ꯅꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯀꯅꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦꯗꯣ ꯏꯕꯨꯡ ꯅꯆꯜꯗꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯅꯤ ꯁꯨꯏ꯫ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯇꯥꯂꯣꯏ ꯑꯍꯟꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨ ꯏꯆꯜꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯏꯔꯥꯡ ꯀꯜꯂꯅꯤ ꯈꯜꯂꯗꯨꯅ ꯑꯩꯒꯤ ꯏꯆꯜ ꯂꯥꯏꯕꯛ ꯊꯤꯕꯤꯗꯣ ꯀꯣꯅꯨꯡꯒꯤ ꯐꯤꯁꯥꯕꯤꯅꯤ꯫ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯝꯅꯥꯏꯕ ꯈꯨꯒꯦꯟ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯀꯣꯅꯨꯡ ꯈꯣꯡꯁꯥꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯅ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯄꯨ ꯊꯤꯕꯗꯤ ꯂꯦꯞꯇꯦ꯫ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯂꯨꯋꯥꯡꯁꯅꯥ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯃꯇꯝꯅꯤ ꯅꯨꯄꯥ ꯃꯥꯕꯨ ꯅꯤꯡꯁꯤꯡꯅ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯄꯤꯔꯥꯡ ꯏꯍꯧꯏ꯫ ꯂꯝꯂꯦꯟ ꯀꯗꯥꯏꯗꯕꯨ ꯂꯩꯕꯒꯦ? ꯊꯃꯣꯏꯒꯤꯗꯤ ꯂꯩꯃ ꯐꯪꯍꯜꯂꯣꯏꯒꯦ ꯈꯟꯗꯨꯅ ꯏꯐꯝꯗꯒꯤ ꯂꯣꯠꯄ꯭ꯔꯥ? ꯊꯃꯣꯏ ꯑꯗꯨ ꯆꯦꯠꯄ꯭ꯔꯥ? ꯅꯤꯡꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕ꯭ꯔꯥ? ꯑꯩꯒꯤ ꯑꯋꯥꯕ ꯎꯗꯅ ꯅꯗꯣꯝ ꯇꯨꯃꯤꯟ ꯂꯣꯠꯄꯗꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ? ꯅꯪꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇ꯭ꯔꯕꯗ ꯅꯨꯄꯥ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈ꯭ꯔꯦ꯫ ꯆꯠꯂꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯆꯠꯂꯕꯗꯤ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯆꯠꯂꯕ꯭ꯔꯥ? ꯂꯩꯃ, ꯑꯩꯒꯤ ꯂꯩꯃꯅꯤ ꯅꯍꯥꯛꯇꯤ꯫ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯧꯖꯕꯁꯦ ꯅꯪꯅ ꯇꯥꯗ ꯇꯨꯃꯤꯟꯅ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯄꯤꯔꯥꯡ ꯑꯁꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯇꯥꯍꯜꯂꯁꯤꯔꯥ? ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯨꯄꯥ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯅꯨꯄꯥ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝꯅ ꯀꯞꯄ ꯎꯔꯛꯂꯕꯗ ꯃꯪꯂꯥꯟꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯣꯜꯂꯒ ꯀꯞꯆꯩꯗꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯋꯥꯔꯧꯈ꯭ꯔꯦꯅꯤ꯫ ꯋꯥꯍꯩ ꯑꯃ ꯅꯐꯝꯗ ꯍꯥꯏꯔꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯟꯅ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯆꯕꯅꯤ꯫ ꯊꯃꯣꯏ ꯀꯟꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦꯗꯣ ꯑꯩꯍꯥꯛꯇꯤ꯫ ꯏꯆꯜ, ꯀꯩꯗꯧꯔꯦ? ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯗꯣꯝ ꯅꯊꯟꯇ ꯀꯞꯄꯗꯤ? ꯏꯕꯨꯡ, ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤꯗꯣ ꯃꯗꯨ ꯎꯔꯨꯕꯗ ꯅꯆꯜꯒꯤ ꯊꯃꯣꯏꯁꯦ ꯊꯦꯝꯕ ꯌꯥꯗꯗ ꯀꯞꯆꯔꯤꯕꯅꯤ꯫ ꯅꯪ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯦ꯫ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯍꯌꯦꯡꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇꯤ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯂꯝꯂꯦꯟ ꯂꯝꯗꯝ ꯇꯝꯅ ꯏꯕꯨꯡꯅ ꯏꯆꯟꯕꯨ ꯊꯤꯟꯒꯅꯤꯗꯣ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦꯗꯣ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯅꯤ꯫ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯑꯃꯗꯤ ꯆꯤꯡꯂꯦꯟ, ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯇꯝꯐꯥ, ꯃꯆꯥꯅꯨꯄꯤ ꯃꯆꯦ ꯎꯅꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯕꯅꯤ ꯀꯣꯅꯨꯡ ꯇꯝꯅ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯊꯝꯕꯥꯜ ꯂꯩꯃꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯦ꯫ ꯊꯝꯕꯥꯜ ꯂꯩꯃꯅ, ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ, ꯅꯍꯥꯛ ꯂꯥꯛꯂꯤꯗꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯦꯝꯂꯩ ꯉꯥꯕꯨ ꯄꯨꯔꯛꯄꯒꯦ? ꯑꯕꯣꯛꯁꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯩꯇꯩ ꯄꯣꯔꯣꯝ ꯄꯨꯖꯔꯛꯏꯗꯣ꯫ ꯐꯔꯦꯗ, ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯉꯥꯏꯈꯣ, ꯃꯈꯣꯏ ꯑꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯣꯅꯨꯡꯗ ꯆꯥꯛꯊꯣꯡꯕ ꯌꯥꯎꯕꯤ ꯆꯥꯛꯊꯣꯡꯕꯤ ꯅꯨꯡꯉꯣꯟꯕꯤꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯗꯤ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏꯁꯨ ꯃꯆꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ, ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯄꯅꯤ ꯑꯕꯣꯛꯁꯤ꯫ ꯀꯔꯤ? ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯕ? ꯑꯠꯆꯥ,
lamketpi adubu pokpi oire. Chinglenna ipal wata si karino matawida kamdobano ipal amukta hangatpiyo. Haibiribasibu aboksi isu nungonbina konungda chatnadaba wang malana kari thabak tawramlabake. Chakthongbimana aigi isu ningthauda nungsilang thaktuna konunggi mabema oinanaba hotnarambagi. Konung thadoknaba yathang phangladuna konung thadoklam mayung maikai pangkri. Numit masing yamni aduga nakhoina mafam asida amuk lakliba yumdasu halaktraba oire. Tauni lamketpini petna jengjangpini. Karino takbiriba wafam asibo moi babong ichado mafam kaida lamlen kaida leiramgadaba. Imagi nungonbi imadi mangzare. Ichabu unagani khanduna harau minok tamlaga lakhibani. Adubu mitlu pirang asiga loinana hanba tarabra. Aboksi ichadubu mafam kaida leikrabagi. Mama mapa oiba aikhoida ichabu sinabiyo. Ichabu puduna lairaba nanagi yumda pujakhigi. Ipal aikhoi chedo yam pangjabani. Mahakbu kadaida leiramgani. Ichi nangbu kadaida leibage. Phamnaiba khogenna leibaki mapi mapa ama oirabadi mitcham praja aikhoibu ningthina ngak senduna thambiba haibasina achauba thodang. Adubu aboksi lairabi ningol ado pambidrabasu mafam chana thambiramlaga mama mapa oiba makhoigi mafamda sinabiramlabadi kayada penjagani aboksi. Haujik isudubu lamlen kaida thirugani mamal leite khanduna narakta satpi leirangni khanduna hekningba matamda hekpa huntokningba matamda huntokpadi hauna lonchat khangmandeda. Nakhoina asumna hairaga thamba leima aina tagadaba leiti chakhro chalo narakta satpi leirang mana konunggi ningthijana semlaga thamliba ningthaugi oida thamba gamlada satpa leirang oige thaurang laklabadi masana phangpham thokpa chairak ado phangduna mathanta chachakhibani. Kana kana lei makhoi sing ase puthokho. Konung darbar sanglendagi thadoktuna konung thongjau changphamda lepladuna leiringai tanjani luwang sana amadi khoimu laktuna hairai. Luwang sanana ipal phamnaiba khogenna majaibungo oiramliba mataw asibu karino amukta haibiyo. Majaibungo bu thajabana konunggi chakthongbi oina leikraba isu nungonbibu ngasi mafam asida leiramdriba karigino haibiyo mahak kadaida leibagi. Majaibungo aigi icha apangbido mapa aigi ifamda sinabiyodo. Lairaba ngami aigi ichana majaibungogi taloisingda chanba konunggi aboksi amadi iningthongna pamla nanai aikhoi khangjai. Ichana lam henbagi mapa ai hak warakchaki. Ichado mapa aigi ifamda sinabiyo. Majaibungogi yathang ngakani chatkhiba aigi icha apangbido mama aigi ifamda sinabiyo. Mama aigi thamoi ase puba ngamdre. Ibung khoimu ichedo lamdam kaida thambikhrabanu natraga aigi ichedo konunggi phatraba miyoising sarak tambiduna yaibi lawbikhrabra. Luwang sana khangba ngambagi pangal leiramde. Mamitu imu ngangna tanikdaba khonjelda hairakki. Ipal panthau haina minggauzagi. Palem mingthol pizagi. Ichal haina mingaugi. Nakhoina nungsiba adugumna ainasu amakpa machet amata yaudana mahakpu nungsise. Adubu aigi cheksel haudaba tanja amada aigi mityeng wang malana mahakna leirambani. Adubu thajabi khoyumlai mahakpu panduna wasakni nungonbi mahakpu phangnanaba thigani. Laibak miyam mangda aigi taloi oiduna konunggi leima mingthol pigani. Aihakpu thajabi ipal khoimuna ipal ichal nungonbi leite khanglakpa mikuptagi ngasi phawba leptana mahakpu thibani. Phongna thiba tawdana lona lanmi kayaga loinana thijabani. Mari makhong amata khangdana leibana aikhoisu haifam khangdabani. Adubu thongakpasingna haibadagi awang pangboromda chatki haiba tabadagi awang maikairomda thiri. Kanglaipak chawbana pak hek phangba ngamdabani ba. Ichangi palem panthausu majaibungoda soidana warau biramgani. Adubu majaibungo mahaksu ngasi phaw mayada chak maru ama phawba tadana
ichal nungonbi magi wakhalda lelibani. Phamnaiba khogenna isuna mapal aihakpu soidana warauramgani. Mapal aina chatkibada isuna yenghauba midyeng ado ngasisu mitta sangsang uri. Ibong pangal soli laire haiduna punsi amabu mamal leita laubudi chomde. Laibak miyam khangnaraklaga laibak irang oirabadi konunggi ningthaugi mingchet thiningai. Mahaki prajabu Jackson ngak sendaba ningthau oibada matik chade. Pendaba wahai kaya fongdoklamlaga upai leitraba mama mapa manau nupi tampha amadi phamnaiba khogen konung thadoklam mayung maikai pangledo. Somdana nungonbi masa ngamlaktabana masa adu kangkhatpa ngamlamde. Kanglengan ba khoigi kholdagi nungonbi hoigi khol phawba chatpa asi numit nini changani. Maduna maram oiraga nupi mabu thinbada kudong thiningai oiduna leirabani. Khoirengna yamba nupi sibu sum thamjinbadi chumde. Yumlomdasu nungsa yamna thinaramgani. Kuithabadi chumde. Adubu magi hakchangi phibam masida panthaduna leirabani. Aduga amana aikhoina nupi macha asibu thinba chatpa ase aikhoigi oinadi khwaidagi khudong chaba khongchat ama oigadawri. Aikhoigi lanmi mayam sem saduna lehelo. Aikhoina matam kuinadagi honaragliba mayam asigi mahai phanglamdai mikup naksilaklaban. Nupi magi khulga hek thangnana leiriba. Kaiba chingi phamnaiba magi manakta changjafam lawduna leiriba. Saga pangkhak oiraba ningthau macha magi yaibi lawdun ichalgi laman singba sakat. Achumbani iyamba khudingwak ase amata soiduna pangthoknaba sem saduna leibana aikhoigi pandamni. Ningthau magi mara leite haibadi aisu khang. Mahaki taloi ani kaina maichakna yuda luptuna leibak sasan phajana tawni khangdrabani. Ningthau magi apokpi mayamgina aboksi mahakna khudingwak ase senbani. Masu phatraba adubu kayam kuina kanba ngamgani. Luwang sanana sinduna konunggi lanmi masing hengkhatna nupi mabu ayuk numidang khangdana thinanabagi yathang tawrami. Thambalai mama hakti masubu ningthau phambal kahallaga luhongbagi thawrang pumba silli. Karamba thawrang nabu mai pakadawriba. Lamjel tanarabadi amana thoiba haibasi mahausani. Taibang kumhai yengba tabani. Numitumasu haukhre nongmagi matamni. Nungonbi amadi kanglenganba mahaki lanmi kharaga loinana nupi magi mayum tamna thilaklami. Lambida lakna wari sarami nungonbina. Ibong na hotnabiriba khudingmak ase nachalna mapoksimagi kauzaroi. Singba ngamlaroidaba laman kaya amasu tonsinjare. Adumna haihaideda. Nabung ama oina aina ngamjaba mateng khara pangmani. Ado ibonggi yamlaba lanmi sing asibo aigi pabongna semkatlamba lanmi singni. Aigi pabong khul adugi miyamna yaba phamnaiba amani. Mamangaida thanamba amadi leiraklaba ipa ipusingna thambiramba lantom amadi chatnarolbu ibongna ngasi phawba ngakna amadi hena chawkhatnaba hotnabase ubada nachalne ibongbu yamna thagatchaning. Ibonggumba thawna phaba macha kaya nongmagi masing hengkalaklabadi iraipak ase hena chawkhatpa helakat. Kanglenganbana masidi macha masu oiba aikhoigi tawdaba yadraba thawdang. Ipa ipuna chatlamba liklam kaina chatphade. Wari saduna lakpana phana sangnadi laklabani. Nakalamadana luwang sana mahaki mapokkumona lakpada konungda achauba kumhai ama tawnanaba sem sarami. Masipumba maboksi thambalai mahakna sinbani. Aduga luwang sana mahaki mapokkumon lae haibagi harauba masada pokte. Nupamagi wakhalda ngauchatnaba haibado oirabani. Leibak miyam kayagi mamangda mamal naiba khudolpot ama pinanaba sem sabasu loikre. Sandhya matamni luwang sana makhuta maira puduna layoikraba mamagi pura leiriba khubam maduda laklami. Nachana imabu ngasi phawba kawba leite. Adubu ima nangbu ningsingjarabasu imagi hangduna lehuriba mafam asidi
taibang kanana mahut sinba ngamdredo. Ima, nachana waraba matam asida. Tamningbani imagi tampakta hibladuna, nauthi sarada. Pendaba khudingbu, adubu ima, nachadi phangdri. Aina aigi leima mahakbu, tasengna nungsiba makta oirabani. Ima, nupi mabu ipamda sinabiyo. Luwang sana mahaki lengjumda hek tongba higok machugi kurak aduna ngasisu luwang sana magi lengjumda tonglangi. Waramba khajik phabagum phawhanbi. Nupa magi maphamda tanja aduda khoimu taping chelaktuna pawdamjai. Mazai bungo. Nupi magi khungul liba phangjari. Hayo tamutasi. Phimu setpa lanmi kharaga loina duna khoimu chingi taina famda chathawi haina lanmi singna tamdari. Lanmi sing pawjengro panthaba tawduna haujumak chatkadabani. Luwang sana amadi lanmi kharaga loina na nupi mana lairiba mafam adu tamna laklare. Pumamamlaba maraktuda maibungi mangal thaliba mafam adugi akoibada luwang sanagi konungi lanmi singna pungkoi koi sinkre. Kanglai nganbagi lanmi singsu phibam phirep semduna laikre. Luwang sana majaibungo ubada nungonbi mahakna tapna kaurai. Majaibungo luwang sanana lamhenbi oiduna ifamdagi lotuna chakriba karigino. Majaibungo nakhoigi lanmi singbu konungi lanmi mayamna koisinduna thamkraba. Khulai thado aigi leimagi tubum nama sokpa yaroi. Kanglai nganbana majaibungo haina mingauzagi. Ichan nungonbibu magi sangai tamna thenba lakjabani. Achumbani majaibungo aina konung thadoklaga chatkiba numit aduda aina wakhal mangduna leirabada ibung asina aigi mateng pangbiraki. Majaibungo aibu thajabidabra. Karigi thajaroi. Thajaba kayaga loinana ngasidi nangbu lawba laklabani. Lao chatlasi. Nangi sana konungda. Nungonbi mahakso matam khara urudraba nupa mabu uzabada haraubadi phawribani. Nupa magi manak makta chatke haiduna khongkap ama ani thangba horakpaga. Nupi magi khudang adu pharei. Thangnamba makhongdu chap leptuna tunghanduna amuktang yenglai. Kanglai nganbana ngaiko. Nupi mabu tarai aina majaibungogi khutta sinaroi. Adudi hayo. Nangi apamba karino. Taret senja pambra kari pami. Nupi mabu nangi oina laushinge hairabadi. Aina pamba thawai amaga. Nupi magi thawai asiga onaba tabani. Kari thawai amaga kanagi thawai. Nangi nanao ibungo khelengi thawai ga nupi magi thawai ga onaba masinatana. Aigi khutagi nupi mabu kanbagi pambai amata leite. Khelen haiba. Ngamgani khalaga haijabani. Ngamloi haiba pakhumdi pamde. Aigi inaw khelen leibak miyam khangna yaibi thawai mangduna lanna thorom phawba loikre. Aduga ngasi nangna layoikraba misak amagi thawai aingondagi niraga aina karam pigani. Isor phawbana ngamloidaba thabakbu taibang miyoiba aingonda haiba haunabrani. Mahak haujiksu hingduna lairi haiba khanglaba matung wafam ase hairapani. Aboksina sinba lalong khuding haujikti aina loina khangba ngamde. Ichal nungonbiga khul thangnabada phamnaibagi macha saduna leihaliba khele. Magi mathwai launanaba laklibani. Masida ayetpa pirakpa khudingbusu mayoknagi khanduna mafam masida laklabani. Mahak haujiksu hingdi haiba. Miyam mangda puthoktuna mai thakiba aduna kana. Madugi lila kumai khuding konungi aboksigi khujin thaurang ngaktani. Wafam masina achumba oiramlabadi phai. Oiramdrabadi aibu phate haiganu. Adubu nupi madi ifamda sino. Mahak leitabada aigi sana konung ihang hanghauri. Kadai ifamda sinaro. Nupani haidokiba anisuna haijaroi warobiganu. Nungonbi kanglai nganba mahaki matawa duda angakba haibadu oijaki. Nahan makai ubana saklonama kanglai nganba magi mafamdagi ngasidi maduga manadaba ama uba phangbada mahakpuna khulai oina sizinabagumna thokle haiduna khanjaki. Adubu kanglai nganbana machanbu kayagi matik nungsijai khangbana nungonbi mahaksu wahayamta haidana tumina leijaki. Ningba kairaba majaibungo luwang sana mahakni. Nupi mabu magi mitmangdagi lamnanba kanagi makhutta leikraba. Nupi mabu puduna karamna hallasige mathwai wari.
Kanglenganba, nahakpo aina thajaba thamduna, aigi leimabu nafamda sinarambani. Karigumba, aigi thawai oiribi, aigi leimabu nakhut challe haiduna, nupi magi tubum nama soklabadi. Luwang sana aigi asawba phaba ngamdaduna, yaibi thawai lauduna, saren changani khangjau. Kanglenganba, pakhum pirakte, yengbatamak yenglai. Nupi mangonda onsinduna hairei luwang sana mahakna. Nangbu laugi lakpani, nangbu puda hanba tari, warabasu wana, wanglen pungja kharatangdi, ngaibiramudo, nangbu lauba soidana laki. Mazai bungo, lairabi chakthongbi aina, mazai bungo bu lakpa khawram, pungja masing thiduna ngai charamgedo, nanai nupi laisa huraki. Aigi lanmi singna nangbu, nangi akoibada ngak senduna cheksina thamgani, wagano, nangbu nadomna thanta thadokla. Luwang sana konung mai kai pang kredo. Mapang kai naraba chiklagumna ningba kaina pankibani adubu. Nupi mana mapam khangna leirambada. Nupa magi wakhaldu khazik saphajabani. Numit adumadi haukre mathangi numitki ayuki matamni. Luwang sana maboksi thambale magi manakta lakladuna hang. Asengba madi haibi loshin bigana boksi. Nasudi oidaba ngangba longnamba yade haiba khangbiribaduni. Inaw khelen hinglibra. Natraga mahak sikrabra. Wahang du tabada thambale ma swai lawi. Luwang sanagi wahang singa sida khumpham khangda hairei. Kanana kari hairak pagino. Sikraba misak amabu hanglaga nungai taba pokhaliba. Laipak miyam mamangda mathong mangam loi kraba nanaw khelen. Ngasi nauhauna na hanglakliba karigino. Karigumba. Mahak na hingduna lairamba thoklabadi. Mahak ki yaibi lawkhibada. Kanana su karimata hairak laroini. Maduwi batarabadi. Asengbudo haibiyo boksi. Karigino, nangna madu hangliba. Leipak ningthau, ipagi mingchet thinanaba, thabak adudi nasudi ngasi phawa tawjakhidabani. Adubu, lam henba inaw khelena nupi kayagi punsi manghankiba asibudi kupsinnaba hotnabiri. Aboksibu, nupi natabra. Ningol mapokto poklaga, ningolgi awaba khangdaba haibase. Nupi magi magul yaudaba mali. Pidamna pham thokte. Mahakna lotuna thamkre. Mapoksi magi oina. Ningthau phambal kaba yarar. Magi mathwai ado ngasisu hingduna. Mapham chana lei. Asiba sahan kiba nupa adudi. Pattatna lairaba longmi aman. Magi thawai adudi. Taret senja piduna onakrabani. Magi nupi angang konung asida. Sinpham amamam piduna lairibani ngasisu. Mafam kadaida lotpagi inaw khili. Inaw oirabasu mahak phatraba misakni. Mahakna tawjakhiba thabak adugi mahaidi mahakna phangjagadabani. Khorel patki thangnaba khul adugi phamnaiba amagi macha saduna konungdagi yamna tamna leikri. Asukuiba ase kanadasu haidoktana thamlakpani. Luwang sanawa makha taramda chetkhido thambalai mapakhatna leihauki aduga konungi lanmi khara Kelengi manakta chatnanaba sinkre. Sum lakpana, nupi magi khol yauragle. Matam kuina urudraba yumadu uzabada haraubagi piranga loinana. Mama mapa anibu kauzarai. Ima, pabung, nachalakle. Ipagi nungwambi. Asukui base, ichabu lamlin kadaida lairubagi. Ichagi yaibi manglam latra khanbada. Imadi. Ahing mit kakla ama usinduna tungkhul tanba yadedo. Tampana. Iche, nangbu nahamakai mafam kaida lairubagi. Nangbu unaba konungda laklami. Adubu iche di lairamdi. Ima, pabong, mangda lepliba ibong asina. Machanla machandawna tawbi. Pukchel chawraba tamba ibong asina ay bukan birakpani. Ichana, yaibi thawai manglam latra khanbada. Aikhoy yamna wazarurabani. Adubu, icha manba, nahakna aigi ichagi punsibu kanbibagidam, ipana hainingai leitana thagachay. Ichagi lamandi ipa hoina singba ngamlaroido. Lairaba ipana ichabu, amuktang lingonki. Ipa, ibung singse, lamsang lakpana waramanido, ngamjaba mathelu koi langduna, pisakise haibabu. Achumbani. Tara chak mathelu koi langduna pisa kisi.
Ima, pabong, nachagi apokpa apokpini haina khanjaido. Ahing anidang lekchakido, sangai asida, yabigadra. Karigi yadani, nayummakni khaludo. Leiko leiko, icha sing pothana bisinsido. Mama, ai, ipal khogenda su pawa sitamukhigi. Jinglen chatkido asumna ahingdo maso haukri. Nongan bada phamnaiba khogen amadi kanglengan ba wari tawduna leiramido. Phamnaiba khogenna nushida icha pari ko khallaihan oibada matik chaba ichanida. Napabunga aiga konungda kayada nushina loinaramba. Phamnaiba phambal kakibadagi unaba phangkidredo. Nushida ichado. Ipalbu sakangjabasu ahanmani. Aduga wari di pikningai da thajari. Khul wangwa wangwa oikibana unaba khudong chadabani khanjaido. Icha sidi nungaina leitho. Pat ki phajaba kaya su uba phangbanido mafam asidari. Phagani ipal. Khoireng tampha nungonbi amadi kanglengan ba makhoi mari. Hi tongladuna pat ki akoiba phajaba kaya yenghalli. Tamphana yengbiyo ibungani mangda uriba laifamlen ase lukraba laifamleni khumani pagini laifam yamna kanbana manak changba pakna ngamnade haikat leka tamba amaiba amaibi tamak changnai nungshida khuman ipa matik magul chawbani naja aikhoina lapna punem jaido tasengna phajai ising imai achonba numitna chingya tamlakpa matamda tariba ising imai asida korong magi mamise tasengna hakthengna uba ngasigi khongchat asina ahanmani tamphana loklei pulei complex khara hekise ibung hekise wahayamta hairakte nungonbi kanglengan bana hairai aingonda warauramgani haibidi khangi adubu majaibungi mafamda aina changyen tawjabani nangbu khulai oina aina sizinabani khalabadi madu aranba oigani kari change aina hakiba wa adu ngaklaga asengba ama khanglaga mahakna laklabadi nangbu tasengna nungshibagi mahakna tawba ngamdaba leite haina utba madubuni aina uba pamniba aigi ichagi laibag madugumna kanagumbi nupi amatagi mafamda ai thokhaningde ibung hayeng muki mapoktadi ibungbu aige hek pokminaba ibung oina phangjage thauja leiba minungsi chawba ibungni kanglengan bana ai hakti aigi pandamado phangnanaba mafam asida lakhiba pandamado phanglaga hankigani nangna yaifabi oiduna konungi leimasingda chanduna maharani phamthol kabaduni mabung ama oina aina uba pamliba asumna namit adugi nungthilgi matam haukre ahingi matamni thangnaba khulgi phamnaibagi yum adugi akoiba khudingmak kanglenganba mahaki lanmi sing aduna loina koisinkre kanglenganba masamak yauna yum adu irang langduna leirami khelen amadi manai theba sanayu neiduna nupi angang kharaga leirami upai leitrabagumna yum adugi mapu oiriba phamnaiba amadi phamnaibagi loina bina tara chak mathel langduna leirami konungi lanmi makhaisu konungda majaibungo luwang sana mahaki mapok numit lakpagi thauramgidamakta loina kaukhatkibana achengba tanjai yengduna kanglenganba mahakna pangthokki khaliba thabak adumak pangthoklami khelen amadi thebabu mangak aduda lenduna yaibi thawai laukhido thinthaba tauramdana kanglenganbagi khongloising adusu chatkirami kanglenganbana ima babung ichal tabirabadi amukta mapanda thokpira uba ibungo kaidobu yaurabagi tanglau athengba ahingda ichani ipabu kaubadi panthau manba nacha hojimuk sangai ase thadokduna aigi pokna phamlamnen lamdamda khongsanjaba tari athubagi pauthang lakpana panthaduna leiba chumlara koro asina ngalaga chatlabadi phagadaba amamba marak asida adubu phari ichana tangai phadaba oirabanina ichana soida ngamdana nangi pokna phamtamna khongsaloko ipagi pari ningolna ichana lamdam tamna leikhrabasu aikhoibu kawganuko ibong soida ngamdana lengbiro nacha leija hauragi kanglenganba mahaki khongmila misinga loinana chatki numitusu haukre konungdasu tarammi khelen sire haibagi wa adubu mana mani naidanaba thambalaima amadi luwang sana amadi
ꯈꯣꯏꯃꯨ ꯈꯪꯅꯔꯝꯃꯤ꯫ ꯍꯣꯡꯅ ꯆꯩꯔꯥꯛ ꯄꯤꯕꯁꯨ ꯌꯥꯗꯕꯅ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯁꯤꯟꯈꯤ꯫ ꯃꯇꯝ ꯃꯥꯗꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯀꯣꯅꯨꯡꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯂꯩꯃ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯀꯌꯥ ꯇꯝꯖꯔꯤ, ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯍꯔꯥꯎꯕ ꯐꯥꯎꯗꯦ꯫ ꯂꯨꯋꯥꯡ ꯁꯅꯥꯅ "ꯈꯣꯏꯃꯨ, ꯅꯨꯄꯤ ꯃꯍꯥꯛ ꯁꯪꯒꯥꯏꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯤ ꯈꯪꯂꯕ꯭ꯔꯥ? ꯃꯖꯥꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤ, ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯀꯪꯂꯩꯉꯥꯟꯕ ꯈꯣꯏꯁꯨ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯟꯈ꯭ꯔꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ, ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ꯫ ꯊꯧꯔꯝ ꯇꯪꯈꯥꯏ ꯆꯜꯂꯛꯂꯤꯗꯣ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜ ꯂꯩꯃꯅ꯫ "ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯇꯥꯏꯕꯪ ꯃꯄꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯅꯤꯡꯖꯕꯗ ꯍꯧꯖꯤꯛꯇꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤꯕꯨ ꯉꯁꯤꯗꯒꯤ ꯏꯁꯨ ꯂꯨꯋꯥꯡ ꯁꯅꯥꯗ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯂꯨꯋꯥꯡ ꯁꯅꯥ ꯍꯥꯏꯅ ꯃꯤꯡꯒꯧꯅꯔꯒꯅꯤ." ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ, ꯂꯥꯎꯁꯤꯟꯅꯔꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯍꯥꯛꯅ ꯃꯕꯣꯛꯁꯤꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯈꯨꯕꯝ ꯅꯠꯇꯦ, ꯅꯁꯨꯅ ꯄꯥꯝꯖꯕ ꯈꯨꯗꯣꯜꯗꯤ꯫ ꯅꯨꯄꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯂꯦꯟꯕꯗꯨꯅꯤ꯫ ꯅꯁꯨꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯥꯕꯨ ꯂꯧꯁꯤꯜꯂꯕꯗꯤ ꯅꯁꯨ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯖꯒꯦꯗꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯐꯝꯂꯔꯣꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯃꯍꯥꯛꯅ ꯈꯪꯁꯅꯨ." ꯏꯕꯣꯛꯀꯤ ꯂꯨꯋꯥꯡ ꯁꯅꯥ, ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩꯗꯨꯃꯛ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯅꯁꯨ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯀꯣꯅꯨꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯃꯍꯥꯛꯄꯨ ꯂꯩꯃ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯐꯝꯕꯥꯜ ꯐꯝꯕ ꯄꯥꯝꯖꯩꯗꯣ, ꯃꯁꯤꯃꯇꯪꯗꯤ ꯑꯕꯣꯛꯁꯤꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯊꯝꯕꯥꯜ ꯂꯩꯃ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯁꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯁꯨ ꯈꯪꯏ ꯅꯨꯄꯤ ꯃꯥꯕꯨ ꯃꯁꯨ ꯑꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ, ꯅꯤꯡꯊꯧ ꯐꯝꯕꯥꯜꯗꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕ꯫ ꯃꯁꯤ ꯈꯪꯂꯕꯗ ꯊꯝꯕꯥꯜ ꯂꯩꯃ ꯃꯍꯥꯛꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯂꯛꯏ꯫ "ꯏꯕꯣꯛꯀꯤ ꯂꯨꯋꯥꯡ ꯁꯅꯥ, ꯅꯪꯅ ꯄꯥꯝꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯉꯁꯤꯗꯤ ꯑꯌꯦꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯁꯨꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯔꯕꯅꯤ." ꯂꯨꯋꯥꯡ ꯁꯅꯥꯅ "ꯑꯕꯣꯛꯁꯤ ꯅꯁꯨꯄꯨ ꯅꯦꯝꯖꯔꯤ, ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯈ꯭ꯔꯦ, ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤ." ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯂꯨꯋꯥꯡ ꯁꯅꯥ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯒꯥꯏ ꯄꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯒꯩꯒꯤ 8ꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯟꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯁꯥꯒꯠꯈꯤꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯦꯡꯉꯛꯇꯨꯅ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤ꯫ "ꯈꯣꯏꯃꯨ, ꯂꯩꯃ ꯃꯍꯥꯛꯇꯤ ꯎꯗꯦꯅꯦ, ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕ ꯌꯥꯎꯗꯕ ꯃꯥꯜꯂꯤ." "ꯍꯣꯏꯅꯦꯍꯦ ꯃꯖꯥꯏꯕꯨꯡꯉꯣ, ꯉꯁꯥꯏꯗꯒꯤ ꯌꯦꯡꯖꯕꯅꯤ, ꯎꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦꯗꯣ." ꯌꯥꯎꯔꯛꯂꯤ ꯃꯖꯥꯏꯕꯨꯡ, ꯌꯦꯡꯕꯤꯌꯨ, ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨꯗ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ." ꯅꯨꯄꯥ ꯃꯥꯅ ꯄꯤꯈꯤꯕ ꯏꯅꯐꯤ ꯑꯗꯨꯅ ꯂꯩꯇꯦꯡꯂꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯗ ꯆꯝꯇꯛꯅ ꯃꯀꯦ ꯁꯦꯝꯖꯕꯗꯨ ꯎꯔꯨꯕꯗ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯣꯟꯈ꯭ꯔꯦꯗꯣ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥ ꯑꯃꯗꯤ ꯃꯁꯨ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕ ꯃꯄꯜ ꯈꯣꯒꯦꯟꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩꯗꯣ꯫ "ꯏꯆꯦ, ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯏꯆꯦꯕꯨ ꯊꯨꯝꯁꯤꯟꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯕꯛ ꯐꯩꯀꯣ ꯏꯆꯦ." "ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯖꯩ, ꯑꯩꯗꯤ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯑꯁꯦ ꯃꯤꯠꯆꯥꯅꯕꯁꯨ ꯉꯝꯗꯦ꯫ ꯀꯔꯤꯒꯤ ꯐꯖꯕꯒ ꯆꯥꯡꯗꯝꯅꯁꯤꯒꯦ? ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯆꯥꯡꯗꯝꯅꯅꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ, ꯏꯪꯅ ꯐꯖꯕꯤ ꯑꯩꯒꯤ ꯂꯩꯃ." ꯈꯣꯏꯃꯨꯅ "ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯑꯗꯨꯗꯤꯅꯦ, ꯃꯤꯆꯝ ꯍꯥꯏꯕ ꯂꯩꯇꯦ, ꯅꯤꯡꯊꯧ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯛꯑꯦꯀꯣ." "ꯀꯔꯤꯕ ꯈꯣꯏꯃꯨ? ꯀꯩꯁꯨ ꯍꯥꯏꯖꯗꯦꯗ, ꯅꯅꯥꯏꯅꯦ ꯅꯨꯡꯁꯤꯠꯇꯤꯅ ꯆꯤꯛꯑꯦ ꯍꯥꯏꯕꯅꯤꯗ." ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯗꯨꯅ ꯂꯨꯋꯥꯡ ꯁꯅꯥ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕꯤꯒꯤ ꯂꯨꯍꯣꯡꯕ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯗꯣ꯫ ꯑꯃꯗꯤ ꯂꯥꯏꯔꯕ ꯃꯄꯥ ꯃꯃꯥ ꯃꯅꯥꯎꯁꯨ ꯈꯔ ꯃꯈꯩ ꯁꯥꯐꯔꯝꯃꯤꯗꯣ꯫ ꯃꯅꯥꯎ ꯅꯨꯄꯤꯅ ꯄꯥꯝꯖꯕ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯇꯝꯗꯨꯅ ꯖꯒꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯥꯕꯨꯝ 8ꯀꯤ ꯃꯇꯨꯡꯗ ꯂꯨꯋꯥꯡ ꯁꯅꯥ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕꯤ ꯂꯨꯋꯥꯡ ꯁꯅꯥꯒꯤ ꯃꯃꯥꯒꯤ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯀꯣꯛ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ,
ꯅꯆꯥꯅ ꯅꯤꯡꯖꯕ ꯈꯨꯗꯤꯡꯁꯨ ꯉꯁꯤꯗꯤ ꯊꯨꯡꯖꯔꯤ ꯅꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯃꯥ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯅꯃꯧ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯇꯥꯏꯕꯪ ꯐꯥꯎꯅꯅꯕ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯕꯅꯤ ꯆꯥꯛꯊꯣꯡꯕꯤꯅꯨꯆꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯗ ꯆꯟꯗꯨꯅ ꯃꯍꯥꯔꯥꯅꯤ ꯃꯤꯡꯊꯣꯜ ꯐꯪꯍꯟꯕꯤꯔꯦꯗꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯔꯥꯜ ꯌꯥꯏꯗ ꯏꯅꯤꯡꯇꯝꯅ ꯂꯩꯖꯒꯦ ꯃꯄꯣꯛꯁꯤꯒꯤ ꯅꯠꯇꯦ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯤꯡꯕꯒꯦ ꯅꯅꯥꯏ ꯅꯨꯄꯤ ꯍꯣꯠꯅꯖꯒꯦ ꯅꯪꯒꯤ ꯁꯥꯔꯦꯡ ꯊꯣꯡꯕꯒꯤ ꯃꯍꯥꯎꯗꯣ ꯀꯥꯎꯕ ꯉꯝꯗꯦ ꯉꯁꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯊꯃꯣꯏ ꯑꯅꯤ ꯇꯤꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯥꯟꯈꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ